ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯔꯜ ꯑꯣꯏꯕ ꯌꯥꯏꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯖꯈꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯂꯥꯏꯌꯥꯝꯁꯤꯡꯅ ꯃꯍꯥꯛꯀꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯒꯨꯟ ꯈꯪꯂꯛꯄꯗꯒꯤ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯐꯠꯇꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯇꯣꯞꯄ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯈꯅꯥꯎ ꯃꯅꯨꯡꯗ ꯌꯥꯏ ꯑꯗꯨꯕꯨ ꯎꯝꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯣꯏꯕ ꯐꯪꯂꯕꯗꯤ ꯑꯩꯈꯣꯏ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯗꯕꯅꯤ꯫ ꯌꯥꯏ ꯑꯗꯨꯕꯨ ꯀꯔꯝꯅ ꯃꯉꯣꯟꯗꯒꯤ ꯃꯨꯟꯒꯗꯧꯔꯤꯕꯅꯣ? ꯃꯨꯟꯕ ꯑꯗꯨꯅꯤ ꯌꯥꯝꯅ ꯂꯨꯔꯤꯕꯁꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯔꯤꯁꯤꯗꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯃꯍꯥꯛꯄꯨ ꯊꯠꯇꯨꯅ ꯍꯦꯛꯇ ꯐꯥꯁꯤ꯫ ꯌꯥꯏ ꯑꯗꯨꯕꯨ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯣꯏꯁꯦ꯫ ꯐꯔꯦ, ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯌꯥꯏ ꯄꯨꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯈꯜꯂꯤ, ꯑꯩꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯨꯝꯕꯅ ꯃꯨꯟꯅꯅꯕ ꯂꯧꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯩꯅ ꯑꯁꯨꯃꯛ ꯑꯩꯒꯤ ꯏꯐꯝꯗ ꯊꯝꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯇꯥꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯌꯥꯏ ꯑꯁꯤꯕꯨ ꯑꯩꯅ ꯃꯐꯝ ꯑꯃꯗ ꯂꯣꯟꯅ ꯊꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯄꯤꯕ꯭ꯔꯥ ꯍꯥꯏꯅ ꯇꯧꯔꯒꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯍꯉꯣꯏ ꯕꯣꯔꯥꯕꯤ ꯑꯃꯅ ꯐꯟ ꯂꯥꯎꯅ ꯆꯣꯡꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯒꯣ ꯒꯣ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯗ ꯍꯉꯣꯏ ꯕꯣꯔꯥꯕꯤ, ꯅꯪꯅ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯈꯣꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯏꯔꯣꯜꯗꯤ ꯇꯤꯟꯅꯗꯕꯅꯤꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯋꯥꯕꯨ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦꯗꯣ꯫ ꯍꯉꯣꯏ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯈꯣꯡꯂꯛꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯃꯁꯤꯒꯤ ꯍꯉꯣꯏ ꯑꯁꯤꯅ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯂꯤꯁꯦ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯎꯡꯗꯨꯅ ꯐꯝꯕ ꯑꯁꯤꯒꯤ ꯃꯔꯝꯕꯨ ꯃꯍꯥꯛꯅ ꯈꯪꯂꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯑꯣꯏꯔꯤꯗꯔꯥ? ꯍꯣꯏ, ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯃꯉꯣꯟꯗ ꯍꯪꯂꯒꯦ꯫ ꯍꯉꯣꯏ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯂꯥꯛꯂꯤꯕ꯭ꯔꯥ? ꯍꯧꯖꯤꯛ ꯑꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯔꯤꯕ ꯌꯥꯏ ꯑꯁꯤꯕꯨ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯅ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯑꯩꯕꯨ ꯐꯥꯗꯨꯅ ꯌꯥꯏ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯑꯣꯏꯅꯅꯕ ꯊꯧꯔꯥꯡꯂꯛꯂꯤ꯫ ꯉꯁꯤ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯣꯡꯂꯕ ꯑꯁꯤꯅ ꯅꯪꯅ ꯑꯩꯒꯤ ꯏꯇꯦꯡꯕꯨ ꯄꯥꯡꯕꯤꯔꯒꯦ ꯍꯥꯏꯔꯤꯕ ꯑꯩꯅ ꯈꯜꯂꯤ꯫ ꯐꯔꯦ, ꯑꯩꯒꯤ ꯌꯥꯏ ꯑꯁꯤꯕꯨ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯒꯦ꯫ ꯅꯪꯅ ꯌꯥꯏ ꯑꯁꯤꯕꯨ ꯂꯣꯠꯇꯨꯅ ꯊꯝꯂꯣꯀꯣ꯫ ꯍꯉꯣꯏ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯈꯣꯡꯂꯛꯏ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯃꯍꯥꯛꯀꯤ ꯃꯌꯥꯗ ꯎꯝꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯂꯧꯊꯣꯔꯛꯇꯨꯅ ꯂꯩꯕꯥꯛ ꯃꯈꯥ ꯑꯗꯨꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯌꯥꯏ ꯑꯁꯦ ꯃꯁꯤꯗ ꯂꯩꯔꯦ꯫ ꯌꯥꯏ ꯑꯁꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯌꯥꯏ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯃꯥꯌꯣꯛꯅꯖꯔꯣ꯫ ꯃꯗꯨꯅ ꯅꯪꯒꯤ ꯅꯊꯧ ꯑꯣꯏꯔꯣ꯫ ꯌꯥꯏ ꯑꯁꯦ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨꯀꯣ꯫ ꯍꯉꯣꯏ ꯑꯗꯨꯅ ꯌꯥꯏ ꯑꯗꯨꯕꯨ ꯃꯔꯩꯅ ꯂꯦꯛꯇꯨꯅ ꯎꯝꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯃꯨꯛꯀꯁꯨ ꯍꯧꯅ ꯒꯣ ꯒꯣ ꯈꯣꯡꯂꯗꯨꯅ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯐꯟ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ, ꯃꯁꯤꯅ ꯀꯔꯤꯕꯨ ꯑꯃꯨꯛ ꯊꯣꯛꯂꯒꯕ? ꯈꯪꯗ꯭ꯔꯦ꯫ ꯌꯥꯏ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇ ꯑꯩ ꯑꯁꯦ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯏ ꯑꯁꯦ ꯍꯉꯣꯏ ꯑꯁꯤꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯂꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯄꯥꯏꯕ ꯌꯥꯏ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ꯫ ꯃꯗꯨꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤ꯫ ꯃꯁꯤꯗꯤ ꯑꯩꯒꯤ ꯌꯥꯏꯅꯤ꯫ ꯑꯩꯒꯤ ꯌꯥꯏ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯅꯈꯣꯏꯅ ꯂꯧꯒꯗꯧꯔꯤꯕꯅꯣ? ꯑꯩꯗꯤ ꯄꯤꯕ ꯉꯝꯂꯣꯏ꯫ ꯅꯈꯣꯏꯗ ꯄꯤꯕꯁꯨ ꯄꯤꯔꯣꯏ꯫ ꯀꯔꯤꯒꯤ ꯄꯤꯗꯕ? ꯄꯤꯗꯕ ꯌꯥꯔꯣꯏ꯫ ꯌꯥꯝꯅ ꯊꯨꯅ ꯄꯤꯔꯛꯎ꯫ ꯅꯃꯥꯏꯁꯤꯡ ꯑꯗꯨꯕꯨ ꯀꯩꯁꯨ ꯏꯀꯥꯏꯗꯕ꯭ꯔꯣ? ꯑꯩꯒꯤ ꯄꯣꯠ ꯑꯁꯤꯕꯨ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯁꯨ ꯁꯥꯏ꯫ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯣ꯫ ꯃꯗꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯌꯥꯏ ꯑꯗꯨꯕꯨ ꯂꯧꯔꯕ ꯀꯥꯟꯗ ꯆꯠꯀꯅꯤ꯫ ꯂꯧꯗ꯭ꯔꯕꯗꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ꯫ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯌꯥꯏ ꯑꯗꯨꯒꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯋꯥꯔꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯌꯥꯏ ꯑꯗꯣ ꯅꯪꯒꯤ ꯅꯠꯇꯦ꯫ ꯅꯪꯒꯤ ꯑꯣꯏꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯅꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯐꯣꯏꯗꯠꯇ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ꯫ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯐꯨꯔꯒ ꯑꯩꯅ ꯌꯦꯡꯂꯒ ꯂꯩꯒꯗ꯭ꯔꯣ? ꯑꯩꯒꯤꯁꯨ ꯏꯈꯨꯠ ꯄꯥꯜꯂꯤ꯫ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯐꯅ ꯌꯥꯝꯅ ꯀꯤꯍꯟꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯌꯥꯏ ꯑꯁꯤꯃꯗꯤ ꯅꯈꯣꯏꯗ ꯁꯨꯛꯄꯤ ꯄꯤꯔꯣꯏ꯫ ꯃꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯁꯦ ꯃꯆꯤꯟꯁꯨ ꯌꯥꯝꯅ ꯊꯤꯕ ꯁꯥꯏ꯫ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯅꯪ? ꯅꯌꯥ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯑꯗꯨ
ꯂꯥꯏꯔꯦꯝꯕꯤ ꯑꯐꯕꯤ ꯑꯗꯨꯗ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ ꯐꯨꯕ ꯍꯧꯔꯝꯃꯤ꯫ ꯑꯐꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯐꯨꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯉꯝꯈꯤꯔꯝꯃꯤ꯫ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯈꯪꯂꯕ꯭ꯔꯥ? ꯅꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯅꯌꯥꯗ ꯎꯝꯂꯤꯕ ꯌꯥꯏ ꯑꯗꯣ ꯊꯨꯅ ꯑꯣꯊꯣꯔꯛꯑꯣ." ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯅꯪꯅ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯍꯦꯛ ꯄꯤꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯗꯕꯅꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯒꯦ꯫ ꯍꯥꯏꯔꯣ, ꯀꯔꯤ ꯋꯥꯅꯣ?" "ꯌꯥꯏ ꯑꯗꯣ ꯑꯩꯅ ꯍꯪꯉꯣꯏ ꯑꯃꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯍꯪꯉꯣꯏ ꯑꯗꯨꯅ ꯌꯥꯏ ꯑꯗꯨꯕꯨ ꯎꯝꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯆꯣꯡꯊꯈ꯭ꯔꯦ." "ꯀꯔꯤ ꯍꯥꯏꯕ? ꯍꯪꯉꯣꯏꯅ ꯌꯥꯏ ꯑꯗꯨꯕꯨ ꯎꯝꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯆꯣꯡꯊꯈ꯭ꯔꯦ ꯍꯥꯏꯕ? ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯁꯦꯡꯅ ꯆꯨꯝꯂꯕ꯭ꯔꯥ?" "ꯑꯆꯨꯝꯕꯅꯤ." ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯌꯦꯡꯅꯗꯨꯅ ꯍꯥꯏꯅꯩ, "ꯏꯇꯥ ꯂꯥꯏꯔꯦꯝꯕꯤ, ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯆꯣꯡꯊꯗꯨꯅ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯊꯤꯁꯤ꯫ ꯍꯪꯉꯣꯏ ꯑꯗꯣ ꯐꯥꯗꯕ ꯌꯥꯗꯕꯅꯤ." "ꯍꯣꯏ, ꯐꯪꯅꯅꯕ ꯊꯤꯁꯤ꯫ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣই ꯑꯅꯤꯅ ꯂꯧꯒꯗꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯑꯐꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯂꯨꯞꯇꯨꯅ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯣꯏꯕꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯍꯪꯉꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯁꯤꯗꯗꯤ ꯍꯪꯉꯣꯏꯒꯤ ꯍꯪꯉꯣꯏ ꯉꯥꯛꯇꯅꯤ꯫ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯌꯥꯏ ꯄꯨꯕ ꯍꯪꯉꯣꯏ ꯑꯗꯨꯅ ꯀꯔꯝꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯍꯣꯏꯅꯦ ꯏꯇꯥ, ꯀꯔꯝꯅ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯌꯥꯝꯅ ꯂꯨꯒꯗꯧꯔꯤꯗ꯫ ꯍꯣꯏꯁꯦ, ꯍꯦꯛꯇ ꯐꯥꯔꯒ ꯌꯦꯡꯂꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯍꯪꯉꯣꯏꯁꯤꯡ ꯑꯗꯨꯕꯨ ꯑꯃꯃꯝꯇ ꯐꯥꯗꯨꯅ ꯃꯈ꯭ꯌꯥꯠ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯥꯏ ꯑꯗꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ "ꯁꯤꯗꯁꯨ ꯌꯥꯎꯗꯦꯅꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯪꯉꯣꯏ ꯐꯥꯗꯨꯅ ꯌꯦꯡꯂꯛꯂꯤꯕꯁꯦ ꯃꯁꯤꯡꯗꯤ ꯐꯅ ꯌꯥꯝꯅ ꯌꯥꯝꯂꯝꯂꯒꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ." "ꯑꯩꯗꯤ ꯏꯇꯥ, ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯊꯥꯕꯨ ꯊꯥꯖꯔꯛꯇ꯭ꯔꯦꯗ꯫ ꯂꯩꯔꯤꯕ ꯍꯪꯉꯣꯏ ꯃꯌꯥꯝ ꯑꯁꯦ ꯐꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯕꯅ ꯂꯣꯏꯔꯅꯤ꯫ ꯑꯃ ꯑꯅꯤꯒ ꯐꯥꯔꯒ ꯌꯦꯡꯈꯤꯁꯤꯍꯦ." ꯇꯟꯖꯥ ꯑꯁꯤꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯍꯪꯉꯣꯏ ꯑꯃꯅ ꯒꯣ ꯒꯣ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯩ, "ꯃꯁꯤꯗ ꯈꯣꯡꯂꯛꯂꯤꯕ ꯍꯪꯉꯣꯏ ꯑꯁꯦ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯤꯕꯨ ꯑꯣꯏꯅ ꯐꯥꯗꯕ ꯌꯥꯗꯕꯅꯤ." ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯈꯣꯡꯂꯤꯕ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯐꯥꯔꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯃꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯪꯉꯣꯏꯗꯣ ꯑꯩꯅ ꯍꯥꯟꯅ ꯎꯔꯛꯄꯅꯤ, ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ." "ꯅꯪꯅ ꯍꯥꯟꯅ ꯎꯔꯕꯁꯨ ꯐꯥꯕꯗꯤ ꯑꯩꯅ ꯍꯥꯜꯂꯤ꯫ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯗ ꯐꯥꯗꯨꯅ ꯂꯩꯔꯕꯅꯤꯅ ꯃꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯔꯦ." "ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯅꯪꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ, ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ." ꯋꯥꯍꯧ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯨꯛ ꯈꯠꯅꯔꯝꯃꯤ꯫ ꯈꯠꯅꯕ ꯌꯥꯕ ꯈꯠꯅꯔꯕ ꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯉꯥꯏꯈꯣ ꯑꯃꯨꯛꯇ, ꯍꯪꯉꯣꯏ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯏ ꯑꯗꯣ ꯍꯥꯟꯅ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯌꯦꯡꯈꯤꯁꯤ." "ꯍꯣꯏ, ꯌꯦꯡꯂꯁꯤ." ꯈꯠꯅꯔꯝꯕꯗꯨ ꯇꯣꯛꯇꯨꯅ ꯍꯪꯉꯣꯏ ꯑꯗꯨꯒꯤ ꯃꯈ꯭ꯌꯥꯠ ꯑꯗꯨꯕꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯪꯉꯣꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯁꯨ ꯌꯥꯎꯕ ꯎꯔꯝꯗꯦ꯫ "ꯍꯪꯉꯣꯏꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗꯗꯤ ꯀꯩꯁꯨ ꯌꯥꯎꯗꯦꯅ." "ꯍꯣꯏꯅꯦ, ꯀꯩꯁꯨ ꯌꯥꯎꯗꯦꯅꯦ." ꯑꯁꯤ ꯍꯥꯏꯔꯒ ꯍꯪꯉꯣꯏ ꯑꯗꯨ ꯂꯪꯁꯦꯛꯈꯤꯔꯝꯃꯤ꯫ "ꯃꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯍꯥꯏꯖꯤꯟꯅꯗꯨꯅ ꯅꯥꯟꯊꯣꯛꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯀꯨꯝꯍꯟꯗꯨꯅ ꯋꯥꯍꯟꯕꯒꯤ ꯃꯍꯥꯛ ꯈꯪꯒꯅꯤꯗꯅ꯫ ꯂꯥꯎ, ꯃꯍꯥꯛꯄꯨ ꯊꯤꯔꯨꯁꯤ꯫ ꯃꯍꯥꯛꯅ ꯌꯥꯏ ꯑꯗꯣ ꯁꯣꯏꯗꯅ ꯄꯥꯏꯔꯝꯈꯤꯒꯅꯤ." ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯊꯤꯕ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯇꯝꯗꯨ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯏꯔ ꯈꯥꯡꯄꯣꯛ ꯑꯗꯨꯗ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯏꯔꯕ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯃꯇꯩ ꯃꯅꯥꯎꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ, "ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯀꯔꯝ ꯇꯧꯁꯤ ꯍꯥꯏꯔꯤꯕꯅꯣ?" ꯊꯦꯝꯕꯨꯡꯅ, "ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣꯅꯦ? ꯅꯣꯡ ꯑꯁꯦ ꯑꯗꯨꯝ ꯆꯨꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯆꯨꯗꯨꯅ ꯂꯩꯔꯕꯅꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯨ ꯌꯥꯗ꯭ꯔꯦ꯫ ꯊꯕꯛ ꯁꯨꯗ꯭ꯔꯕꯗꯤ ꯁꯦꯜꯁꯨ ꯐꯪꯂꯔꯣꯏ꯫ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯃꯆꯥꯅꯤ, ꯁꯨꯔꯒ ꯆꯥꯕꯅꯤ, ꯁꯨꯗ꯭ꯔꯒ ꯆꯔꯥ ꯍꯦꯟꯕꯅꯤ꯫ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯤꯗ꯭ꯔꯣ? ꯅꯣꯡ ꯑꯁꯤꯅ ꯇꯥꯔꯒ ꯑꯩꯅ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯅ ꯇꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯥꯍꯜꯂꯤꯕ ꯅꯣꯡꯂꯣ ꯃꯁꯤꯕꯣ? ꯆꯨꯅꯤꯡꯈ꯭ꯔꯕ ꯄꯣꯠꯅꯤ ꯃꯁꯤꯒꯤ ꯅꯣꯡ ꯑꯁꯤꯁꯨ꯫ ꯉꯁꯤꯁꯦ ꯊꯕꯛ ꯈꯔ ꯁꯨꯔꯒ ꯁꯦꯜ ꯈꯔ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯏꯔꯔꯣꯏ꯫ ꯌꯨꯝꯊꯛ ꯑꯁꯤꯅꯒ ꯍꯣꯕꯅꯤ꯫
Nong chuba kanda imung asida laiba ngamba nate. Horabasu segairabasu aikoigi yum nong chui ising yui haiduna migida lairuba yagadawribra. Yumthak asimata semjinga haina khanbasu hekta ngamde. Nongmugi thabak sunanaba hotnaringaida asigumbase loine hekta kauthoi. Nong taraknaba kanda tang ningsinglaine. Handakti kaubiragano chingdagi I khara phalaga amukta semjinse. Imung asisu loina isingi chauthokle tawrise. Hoi hoi nong sing asidi hangadaba mandre. Thabak subasu chatpa yararoi. Nangbu chak khara thongkalu jodana. Chingdo chara phararoi. Khajiktani lehawriba. Ching leinanaba silsu amata laite. Thongdabana pharani haiduna thongdrabane. Leiriba khara do madu oina adum thong. Chakhom amamamtang oirasu chasi. Hoi hoi thongluragi. Tombina chakhumda chak thongge haina changluba matamdadi. Chakhum aduda ising yubagi isingna pumtaw tawduna leiribadu urami. Maduba ubada mamai leiduna amuk thoklai. Thembungna hai. Kaidore. Chak thongo haina changkhraga amuk thoraklibadi. Chakhumdo isingna pumtaw tahore. Chak thongba yararoi. Chara helase. Lairaba haibasi kayada wayong chaba nateda. Yengu bu khudingda awatpagi awatpa ngakta khangdre. Karamba numit thadano nungairakadabasibo. Thajadre. Mapok asimagi thajadre. Phamduna leirase masida dom. Matai manaw anido yumyai ka aduda phamduna leirami. Tanja aduda nong marak adudagi hangoi borabi ama makoigi yum aduda chongkhalaklami. Hangoi aduna imung aduda chongsilaklami. Tombina hangoi adubu uraduna hairai. Hangoi borabi sina imung da amuk chongsilakline. Makoi sune nong marak asida leifam leitraduna imung da changlaklibani. Hangoi nabu imung da leiba haunade amuk da tanthokhu. Hai kari dawi haibagene adum leijasanu. Makoi su nong thupjaribani. Hangoi borabi adu phan chongduna phomjaw makharum da chongsinkhirami. Aduga mafam chana kunduna leikhirami. Numidangi matamni nong chubasu hankhirami. Matai manaw anidusu magi phamungda kakhanaduna tumnakhirami. Ngaihaki matungdani imungda leiriba hangoi borabi aduna makhol yamna hauna go khonglami. Lepa leitana asum kanna khonglami. Hangoi borabina adomna kanna khongbagi makhol aduna tumlibi tombigi manakong ani aduda yairaduna tumba kairami. Ngasai changkiba hangoi borabi do oirangani. Masida khongliba hangoi ase. Ahing asida kari thoe haiduna khongba saribaro. Onthokna nungaina tumlamba kana sida. Tumba sibo he kahelihe. Thaningkhidreda ko. Tombina phamung adudagi haugatuna mapuroibagi phamjaw makha aduda pakthaduna hangoi borabi adubu leiba ubra haina yenglami. Kadomdana hangoi aduna khongliba duba leiba sudine. Hangoi na khonglamba adu lepkhre. Thembungna phamung mathaktagi hairai. Nupi karino ne ahing asida nangna kangka makha aduda pakthaduna yengliba duna. Hangoi ne hangoi phage ngasidi. Hangoi du pharaga chage haribro. Nangbu puk yamna lamnabrane. Kari wano nupa. Hangoi na sukana khonglibasibu kari sutadabro. Taadine idea. Kadaidagi hangoi na khonggadawribano ne. Ho ngasai phamung makha asida changkhiba hangoi borabido aduna. Hey, mapandagi khongga poirangani. Nang siyo thokna tandida ko. Chalo tumusu chalo. Tombina hangoi adubu thibada leiba utraduna mahaki phamungda amuk chatuna tumthakhirami. Mathangi ayukni ayuki matam asidasu phamung makhada leiriba hangoi borabi aduna khonglaklami. Hangoi aduna khongbagi makhol adubu tombina taraduna phamung makha aduda pakthaduna hangoi adubu yengi. Hangoi nangna khongbado yam taningdre. Nangna lotuna leiribadubu kadaidano. Thembungna amuk changlaktuna hairai. Nupi amuk kaidore. Nangna phamjaw makha aduda paktharaga thiriduna. Hangoi borabi thiribane. Ngasigi numit asidane phadanadi nanthokhankraroi.
Hay, hangoiduna khonglaga nangna atuk yamna sauribaduna karigino haibanida. Makoisu khongba yabagi khonglibanine. Mahakna khongbadane aina thingba nate. Khongge hairabasu aada chatlaga khongba yaidana. Imung asida changlaklaga ngarangi ahing chupa amasu khongduna leiba. Aduga hojik ayuksu khongba. Go go lawba makhola se yamna taningde. Borabi ase pharagane makhanaw ase phaktoklaga yenge tawbani. Nupa nang adonda thajilo. Hera nupi. Thabak yamna leitaba mi yam mali. Thabak chakkadoini loisaluro ngarang chu jate. Nupa thabak chatpaga lairi. Masigi hangoi asida di pharani. Hangoi se lekrak asida changduna leire. Ai somdagi talake. Nangna ne adomda thabiyu. Nanto hankinu ko. Onthokpani da ko nang sidiba. Thembungsu magi nupigi ningai aduda nakal amarom da thatlami. Tombina chai ama thenjinduna hangoi aduda kalli. Aduga hangoi adubu tali. Shh, shh, thoni he. Kayada namkanduna leiribano yenguni. Shh, shh, chatlo haibanine nangbo. Hangoi du mahaki masada chaigumba amana thilakpa aduda lekrak aduda fanchong thakirami. Hangoi chongkre phabi omta. Haima. Kanga makha asida aibu karamna changduna hangoi asibu phagadoribano. Se, chai se nangoina payo. Aduga talo, ai phage. Thembungna chai adubu paiduna hangoi adubu tali. Hangoi adu fan chong tharakpana phamang aduda thorakle. Tombina leijabi thaduna fan chong sili hangoi adubu makhutna phana naba hone. Adubu hangoi aduna chongkhatkibana han khiba aduna phaba nang hautre. Nan thokre ni tawrisidi. Khuru kaise loina kairi. Hangoi nang ama phana ba honabadane. Loina hubale tawrise. Nangdanadi ngamhalaroida. Nupi, hangoi si chongthakhigadawre he. Ha, hoine, chongthakidawre. Hangoi borabi adu mamang thong adomna phan amuk chongthokhirami. Tombina fuk hawgatuna hangoi adubu tanai. Hangoi adubu phana naba hotnabada imungi lepak adumadi sampok khoibaga chap manakre. Tombina somangda chongthokhiba tarine. Soidana nanthokhiba tare. Nupa, nang bomukta somda thalo haiwane. Tombiya, nangna tawribasibu karino ne he. Mina ukhraga ne akhoi anisi angawbani na soidana hainakhrani. Makhoina khangpote karisu leitaba hangoi asina aingondagi nanthoktuna chenkhiba yabra. Phadadi pharadabani. Se maduda leiringai adudane chungsinduna phahawro. Tombina makhut adu tingthoktuna yamna haina singna hangoi adubu tapna phanjong sinduna pharami. Hadakti hangoi adu nanthokpa nang haudre tombina che na phakre. Tombi do hawgalai. Aduga maithongda nokfet tawna hairei. Khangbra do. Nangna chendana kadai phau chengane. Aina phadadi phare do. Hojikti khangani. Nakhet ado phaktoktuna yengba tari. Narai adu thatatke. Punsigi khongba yadanaba. Nupi, yare kaidorage. Pharabanina kok thadokro. Nupa, nang tumilayo. Thabak chakani haibadaine chatkhro yare. Haima. Thabak chatpado nanga punna chakkadabani. Nangbu ngairibani ni aigise. Matamse phana thengjingkhre haiwani nangbo. Kaisu leitaba hangoi asiga chap hek manaraga lei haiwani. Tombina hangoi adubu paiduna dari aduda famthai. Aduga hangoi adubu makhyat adubu phaktoktuna yengi. Yamna khongningbadaine nang. Khongba yabra yengo hojikti. Nari se thatatke. Tombina sum haiduna hangoi borabigi makhyat adubu phaktoktuna yenglubada makhanaw manung aduda langtrik langba postak ama yauduna leiramlibadu mahakna urure. Nupa, amda launi sida. Hangoi sigi manungda kainoma yaure. Hai, hangoi gi manungdabu kari yauni haibage. Nang simane onthokpa. Lakta lao aduga yengoba. Thembungna changsinduna hangoi adugi makhyat manungda yengluba matamda iranglangba postak adu yauduna leirambadu urami. Nupiya, masidi yai nina. Yai kaina hainabadu asumna tawbani ne. Ha, yai haiba. Tasingna chumlabra nupa. Hai, amukta lokthokisi. Chaitek amata puro. Makhyat se phaktoktuna kothok seba.
ꯊꯦꯝꯕꯣꯡꯅ ꯆꯩꯇꯦꯛ ꯑꯃꯅ ꯊꯤꯟꯖꯤꯟꯗꯨꯅ ꯌꯥꯏ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯂꯧꯊꯣꯛꯂꯦ, ꯍꯪꯉꯣꯏ ꯑꯗꯣ ꯊꯥꯗꯣꯛꯈ꯭ꯔꯣ ꯌꯥꯔꯦ꯫ ꯇꯣꯝꯕꯤꯅ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯌꯥꯗ ꯃꯇꯧ ꯃꯥꯟꯗ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ, ꯑꯁꯨꯛ ꯃꯃꯜ ꯇꯥꯡꯕ ꯌꯥꯏ ꯑꯁꯤꯕꯨ ꯃꯈꯅꯥꯎ ꯑꯁꯤꯗ ꯎꯝꯗꯨꯅ ꯊꯝꯂꯝꯃꯦ ꯍꯥꯏꯋꯥꯅꯦ꯫ ꯅꯨꯄꯥ, ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯁꯦ꯫ ꯃꯁꯤꯒꯤ ꯌꯥꯏ ꯑꯁꯤꯅ ꯃꯈꯅꯥꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯟꯗꯨꯅ ꯂꯩꯈꯤꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯅ ꯁꯨꯝ ꯈꯣꯡꯂꯤꯕꯁꯦ꯫ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯋꯥꯃꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯄꯨ ꯃꯍꯥꯛꯅ ꯄꯤꯕꯤꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯍꯣꯏꯅꯦ ꯅꯨꯄꯥ, ꯑꯁꯤꯒꯨꯝꯕ ꯌꯥꯏ ꯑꯁꯤ ꯂꯩꯔꯕꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤ ꯀꯥꯏꯅ ꯍꯥꯏꯅꯕꯅꯤ꯫ ꯆꯦꯛꯁꯤꯟꯅ ꯊꯝꯁꯦ, ꯏꯅꯥꯛ ꯈꯨꯜꯂꯛꯄ꯭ꯔꯥ ꯌꯦꯡꯁꯦ꯫ ꯅꯨꯄꯤ, ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯅꯪ ꯑꯇꯩ ꯀꯅꯥꯗꯁꯨ ꯍꯥꯏꯒꯅꯨꯀꯣ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ, ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯔꯝꯕ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯨꯝ ꯏꯅꯥꯛ ꯈꯨꯟꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯃꯀꯩ ꯑꯃꯗꯤ ꯁꯪꯒꯣꯏ ꯂꯨꯀꯣꯏꯁꯨ ꯐꯖꯅ ꯁꯥꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯑꯋꯥꯕꯒꯤ ꯁꯛꯇꯝꯗꯇ ꯂꯩꯔꯝꯕ ꯃꯍꯥꯛꯇꯨ ꯃꯅꯥ ꯉꯛꯁꯝ ꯃꯈꯨꯠ ꯈꯨꯠꯁꯥꯗ ꯁꯅꯥ ꯂꯨꯄꯥꯇꯅ ꯌꯣꯝꯈꯤꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯤꯡꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯦꯀꯣ꯫ ꯈꯨꯗꯤ ꯑꯃꯨꯛꯀꯤ ꯈꯨꯊꯤꯗ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯣꯏꯕ ꯇꯥꯏ꯫ ꯅꯨꯄꯤ, ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯅꯪꯅ ꯐꯥꯈꯤꯕ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯗꯣ ꯌꯥꯝ ꯐꯩꯀꯣ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯀꯣ꯫ ꯑꯗꯨꯅꯦ, ꯃꯗꯨꯒꯤ ꯍꯪꯉꯣꯏ ꯑꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯈꯣꯡꯈꯤꯕꯗꯣ ꯈꯨꯈꯣꯡ ꯆꯨꯝꯗꯦꯅ ꯑꯩꯅ ꯈꯟꯈꯤꯑꯦꯕ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯥꯕꯨ ꯐꯥꯅꯅꯕ ꯊꯤꯔꯤꯗꯣ꯫ ꯂꯥꯏꯕꯛ ꯑꯁꯤ ꯐꯔꯗꯨꯅ ꯃꯈꯅꯥꯎ ꯃꯅꯨꯡꯗ ꯌꯥꯏ ꯑꯔꯪꯕ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯅꯤ꯫ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯁꯤ ꯌꯧꯅ ꯅꯨꯡꯉꯥꯏꯔꯤꯕꯁꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯕ ꯑꯁꯤ ꯐꯛꯂꯥꯡ ꯋꯥꯡꯃꯗ ꯅꯨꯄꯥ ꯑꯃꯅ ꯂꯣꯟꯅ ꯂꯨꯝꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯌꯥꯏ ꯄꯟꯈꯤꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯥꯔꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯌꯥꯏꯒꯤ ꯃꯇꯦꯡꯗꯒꯤ ꯃꯈꯣꯏꯅ ꯑꯁꯤ ꯌꯧꯅ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯕ? ꯀꯔꯤ? ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯨꯔꯥꯟꯒꯅꯤ, ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯅꯨꯄꯥꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯇꯣꯝꯕꯤꯒꯤ ꯆꯥꯎꯔꯕ ꯌꯨꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯅꯅꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯊꯝꯕꯅꯤ꯫ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯇꯣꯝꯕꯤ ꯑꯅꯤꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯛꯄꯒꯤ ꯃꯔꯝꯕꯨ ꯂꯣꯏꯅ ꯈꯪꯅꯤꯡꯕꯅꯤ꯫ ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯛꯏ, ꯍꯩ, ꯅꯪꯒꯤ ꯋꯥꯗꯣ ꯀꯟꯃꯜꯂꯤꯅꯦꯍꯦ, ꯈꯔ ꯇꯞꯅ ꯍꯥꯏꯌꯨꯅꯦ꯫ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ꯫ ꯍꯣꯏꯅꯦ ꯅꯨꯄꯥ, ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯁꯥꯕ ꯍꯧꯅꯗꯦ꯫ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯕꯛ ꯁꯨꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯆꯦꯡꯕ ꯇꯟꯖꯥ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛ ꯊꯣꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯤ, ꯆꯥꯛꯁꯦ ꯉꯟꯅ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯟꯅ ꯇꯨꯝꯍꯟꯈ꯭ꯔꯒꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯌꯥꯏ ꯑꯗꯨꯕꯨ ꯊꯤꯔꯒ ꯂꯧꯊꯣꯛꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯊꯣꯡꯕ ꯉꯟꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯒ ꯉꯟꯅ ꯄꯤꯖꯔꯝꯃꯤ꯫ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯛ ꯊꯣꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯆꯪꯂꯝꯃꯤ꯫ ꯇꯞꯅ ꯆꯪꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯗꯨ ꯌꯧꯔꯦ꯫ ꯌꯥꯏ ꯑꯗꯨꯕꯨ ꯃꯐꯝ ꯀꯗꯥꯏꯋꯥꯏꯗ ꯊꯝꯂꯝꯕ ꯌꯥꯏ? ꯃꯃꯤꯠ ꯑꯗꯨꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯎꯄꯨ ꯃꯅꯨꯡꯗ ꯌꯥꯎꯕ ꯐꯤꯒꯤ ꯃꯔꯛꯇ ꯏꯔꯪ ꯂꯪꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ꯫ ꯑꯦ, ꯑꯁꯤꯗ ꯂꯩꯔꯦꯅꯦ꯫ ꯌꯥꯏ ꯍꯥꯏꯕꯗꯨ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯎꯄꯨ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯥꯏ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯏ꯫ ꯌꯥꯏ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯌꯥꯏ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯐꯪꯂꯦ, ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯦ꯫ ꯌꯥꯏ ꯑꯁꯦ ꯑꯩꯒꯤꯗ ꯂꯩꯔꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯏꯅꯥꯛ ꯈꯨꯜꯂꯒꯅꯤ, ꯅꯨꯡꯉꯥꯏꯔꯦ꯫ ꯌꯨꯝ ꯇꯝꯅ ꯊꯨꯅ ꯍꯜꯍꯧꯔꯒꯦ꯫ ꯃꯈꯣꯏ ꯎꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯄꯤꯔꯛꯎ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯣꯏꯔꯕꯁꯨ ꯍꯦꯛꯇ ꯍꯟꯈ꯭ꯔꯒꯦ꯫ ꯌꯥꯏ ꯄꯨꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯝ ꯊꯣꯛꯂꯛꯄꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯄꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯔꯦꯡꯖꯨꯝꯗ ꯄꯥꯏꯔꯛꯇꯨꯅ ꯈꯥꯝꯃꯤ꯫ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯆꯥꯛ ꯊꯣꯡꯕ ꯅꯨꯄꯥ ꯑꯗꯨ ꯃꯤꯍꯨꯜ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯅꯣ? ꯑꯩꯕꯨ ꯑꯃꯨꯛ ꯈꯥꯝꯂꯛꯂꯤꯕꯁꯤꯅ?
ꯑꯩꯅ ꯍꯨꯔꯥꯟꯕ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯈꯪꯍꯧꯔꯕ ꯖꯥꯠꯂꯥ? ꯌꯥꯏ ꯑꯁꯦ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯨꯟꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯃꯍꯥꯛꯅ ꯃꯨꯟꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ꯫ ꯌꯥꯏ ꯑꯗꯨ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯇꯞꯅ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏ, ꯀꯔꯤ ꯂꯩꯔꯦ? ꯑꯍꯤꯡ ꯑꯁꯤꯗ ꯀꯗꯥꯏꯗꯅꯣ? ꯃꯄꯥꯜ ꯊꯣꯛꯄꯅꯦ꯫ ꯅꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤꯕ ꯑꯗꯨꯅ ꯀꯔꯤꯅꯣ? ꯀꯩꯁꯨ ꯅꯠꯇꯦ꯫ ꯀꯔꯤꯁꯨ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯀꯟꯅ ꯀꯔꯤꯒꯤ ꯄꯥꯏꯔꯤꯕ? ꯈꯨꯇꯨꯝ ꯁꯨꯝ ꯇꯥꯁꯤꯟꯕꯅꯦ꯫ ꯑꯗꯨꯗꯤ ꯅꯈꯨꯠꯇꯣ ꯇꯤꯡꯊꯣꯔꯛꯎ꯫ ꯉꯝꯃꯣꯏ, ꯈꯨꯠ ꯇꯤꯡꯊꯣꯛꯄ ꯉꯝꯃꯣꯏ꯫ ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯣꯏꯕ? ꯉꯝꯃꯣꯏꯗꯤ ꯉꯝꯃꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯥꯖꯤꯜꯂꯛꯑꯒꯦ꯫ ꯅꯪꯅ ꯊꯥꯖꯤꯜꯂꯛꯀꯦꯔꯥ ꯐꯨꯒꯦꯔꯥ, ꯈꯨꯠ ꯇꯤꯡꯊꯣꯛꯄꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯃꯈꯨꯠ ꯈꯨꯗꯨꯝ ꯆꯦꯠꯅ ꯇꯥꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯖꯥꯏꯗ ꯊꯤꯜꯂꯤ꯫ ꯃꯗꯨꯗ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯔꯝꯕ ꯌꯥꯏ ꯑꯗꯨ ꯅꯥꯟꯊꯣꯛꯈꯤꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯀꯩꯁꯨ ꯄꯥꯏꯗꯦ ꯍꯥꯏꯗꯥꯏꯅꯦ? ꯌꯥꯏ ꯅꯠꯇ꯭ꯔꯥ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯇꯥꯁꯤꯟꯈ꯭ꯔꯤꯕꯁꯦ? ꯃꯥꯅꯤ꯫ ꯑꯩꯅꯁꯨ ꯌꯥꯏ ꯑꯁꯤꯕꯨ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯗ ꯅꯪꯅ ꯍꯥꯟꯗꯣꯛꯈ꯭ꯔꯦ꯫ ꯅꯪꯉꯣꯟꯗꯒꯤ ꯃꯨꯟꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯇꯥꯟꯅꯔꯛꯄꯅꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯐꯟ ꯐꯟ ꯆꯣꯡꯊꯗꯨꯅ ꯏꯔꯨꯞꯇꯨꯅ ꯌꯥꯏ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯦꯝꯕꯣꯡ ꯑꯃꯁꯨꯡ ꯇꯣꯝꯕꯤꯁꯨ ꯃꯤꯑꯣꯏ ꯑꯃꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯎ ꯇꯝꯃꯤ, ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯏ ꯑꯃ ꯇꯥꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯤꯗꯨꯅ ꯂꯩꯔꯦ꯫ ꯋꯥꯐꯝ ꯑꯁꯤꯗ ꯊꯦꯝꯕꯣꯡꯅ ꯍꯥꯏꯔꯛꯏ, ꯑꯣ, ꯑꯩꯒꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯇꯥꯈ꯭ꯔꯕ? ꯅꯨꯄꯥ, ꯌꯥꯏꯗꯣ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯅꯤꯁꯤꯕꯨ ꯆꯩꯔꯥꯛꯄꯤꯌꯨ꯫ ꯉꯥꯏꯈꯣ ꯅꯨꯄꯤ, ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯀꯨꯝꯗꯨꯅ ꯌꯥꯏ ꯑꯗꯨꯕꯨ ꯍꯥꯟꯅ ꯐꯪꯅꯅꯕ ꯑꯃꯨꯛꯇ ꯊꯤꯈꯤꯁꯤ꯫ ꯃꯤꯑꯣꯏ ꯈꯔ ꯑꯃꯒ ꯀꯨꯝꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯤꯕ ꯌꯥꯕ ꯊꯤꯕꯗ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯃꯨꯛ ꯀꯥꯈꯠꯅꯔꯛꯏ꯫ ꯊꯦꯝꯕꯨꯡꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯃꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯔꯥꯜꯅꯤ꯫ ꯃꯤ ꯇꯥꯍꯟꯕ ꯌꯥꯗꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯥꯍꯜꯂꯨꯕꯒꯤꯅꯤ꯫ ꯐꯖꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯤꯍꯧꯕꯅꯤ꯫ ꯏꯄꯣꯠ ꯆꯦꯛꯁꯤꯜꯍꯧꯗꯕ ꯑꯩꯈꯣꯏꯅ ꯂꯥꯜꯂꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯑꯃ ꯂꯩꯔꯥꯏ ꯃꯄꯥꯜꯗ ꯐꯟ ꯆꯣꯡꯈꯠꯂꯛꯏ꯫ ꯑꯃꯨꯛꯇꯪ ꯃꯈꯣꯜ ꯍꯧꯅ ꯒꯣ ꯒꯣ ꯈꯣꯡꯂꯝꯂꯒ ꯅꯥꯔꯛꯂꯣꯝꯗ ꯐꯟ ꯐꯟ ꯆꯣꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯍꯥꯏ, ꯍꯪꯉꯣꯏꯁꯦ ꯐꯥꯋꯣ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯕꯗ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯣꯡꯕ ꯅꯥꯔꯛ ꯑꯗꯨꯗ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯑꯗꯨ ꯑꯗꯨꯃꯛ ꯃꯥꯡꯈꯤꯔꯝꯃꯤ꯫